BJP की MLA सिंगा चटमिनारिबा political party सिंगी MLA सिंगी ओइबा मिफम अमा पांगथोखिबगा लोइनाना अनौबा लैंगाक अमा सेमनाबा गवर्नर दा से पिसिलबा याना लेरे भारत लैंगाकना मणिपुर legislative assembly suspended animation थमजिनखिबगा लोइनाना president rule थमजिलखरबा मतुंगदा अतुबा मतंगी मनुंगदा मणिपुर लैंगाक सेमनाबा BJP की MLA सिंग अमदि BJP गा चटमिनारिबा political party सिंगी MLA सिंगी ओइबा मिफम अमा पांगथोखिबगा लोइनाना अतुबा मतंगी मनुंगदा अनौबा लुसिंगबा अमा खनबगा लोइनाना लैंगाक अमा सेमनाबा हयेंग मणिपुर की गवर्नर दा सेरोल अमा पिसिलबा याना लेरे हाइदे मसिगी मतुंगदा लमदम मसिगी मियामगी इहुल खंगना BJP की MLA सिंगी ओइबा मिफम अमा ngasi नोंमनिनी की ममांगदा इम्फाल वेस्ट डिस्ट्रिक्ट की मफम अमा दा पांगथोखरे हाइदे पाउसेसिना थाजाबा याबा मफमदगी फंगबा पाउगी लिखुन अमागी मतुंगिनदे BJP की MLA सिंग अमदि मखोइना चटमिनारिबा political party सिंगी MLA सिंगना लौरिबा फिरेब असे BJP मणिपुर प्रदेश अमदि सेंट्रल लैंगाकना थबक तौन थोंगनाबा होनारक्तरबदे MLA सिंग BJP थादोक्तुना मागी खुदोंग चाबा येंखिबा याय हाइनसो नाकोइना सेंटर अमदि BJP मणिपुर स्टेट यूनिट की लुसिंगबसिंगदा फोंदोकपा लेनाखरे हाइदे अदुमोइनमक चपचाबा पाउदि फंगबा ngamdre डिप्रिन की रिपोर्ट अमगी मतुंगिनदि हौजिक मणिपुर legislative assembly suspended animation थमजिनखिबगा लोइनाना president rule थमजिलक्लिबा असे chief minister N बिरेना CM फम थादोखरबा मतुंगदा अनौबा लुसिंगबा अमा खनबा ngamdabaगिनि हौजिक CM फमदगी थादोखरबा मतुंगदा BJP की MLA सिंग हाइबदि TH बिश्वरजित अमदि गोविंदास कोंथौजम CM ओइनबगे नाकोइनना लंबी याले अदुगा chief minister ओइरंबा N बिरेन बु यानिंगदबा कांगबुनि हाइना यामना कन्ना ngangnariba speaker थोकसोम सैतबरता MLA Y केमचान अमदि MLA TH राधेश्यामगी मरक्ता अनौबा CM ओइनबा खनबा ngamdaduna हौजिकसु लेरि हाइना पाउगी लिखुन असिना हाइरे हौजिक ओइरिबा मणिपुर की तंगदु लेतादबा राजनीति की फिबम असि येंगलबा मतुंगदा पाउसे सिना फंगबा पाउकी मतुंगिनदे हौजिक लमदम असिगी मियामना PR थमलिबा असि BJP की MLA सिंगना मानादबदगी थोरकपनि हाइबा लेबाक मियामगी ओइबा खोलाउ लाउबा हौरकपगा लोइनाना अकनबा खोंजंग संगसिलकबा याबगी थाजबा यामना नकना लेरे मदुना BJP की MLA सिंगी ओइबा फिरेब अमा ngasi नुमित निनि हुमनिगी मनुंगदा लौरकपा याय हाइना थाजनरे करिगुंबा फिरेब असि माय पालक्तबा तारबदि हौजिक ओइरिबा MLA सिंग असिगी मनुंगदा वाखलोन मानबा सिंग पुनसिनदुना मणिपुर की मियामगी अपाम येंगदुना अनौबा रीजनल पार्टी अमा सेमलकपा याबगी फिबम सुलाकपा याना लेरे हाइना थाजनरे इम्फाल मोरे लंबी की पलेल अमसुंग टेंगनौपल सारंबा चेक पोस्ट सिंग पैरामिलिटरी सिंगना थुगाइख्रे सेंट्रल पैरामिलिटरी पर्सन सिंगी टीम अमना ngasi नेशनल हाईवे नंबर 102 इम्फाल मोरे लंबी परिंगदा एंटी सोशल एलिमेंट सिंगना आइन काइना चेक पोस्ट सिंग सादुना अचत अवोक तौबा सिंगदगी टैक्स खोंगतफम ओइरिबा चेक पोस्ट अनि थुगाइख्रे हाइदे ngasi असम राइफल्स की पर्सन सिंगना थुगाइखिबा चेक पोस्ट सिंग अदुदि नेशनल हाईवे नंबर 102 की पलेल अमसुंग टेंगनौपल की मरक्ता लेबा मफम सिंगदने हाइरिबा चेक पोस्ट सिंग अदु असम राइफल्स ना मखोइगी इंटेलिजेंस रिपोर्ट मतुंगिना चेक पोस्ट सिंगदा एंटी सोशल ओइबा खरना मफम असिदा लंबीदा चथोक चसिन तौरिबा मिसम सिंगदगे आयन काइना टैक्स खोंबगी पाउ लेरे खंगबदगे जंगसिनदुना चेक पोस्ट सिंग अदु थुगाइखिबने हाइदे ngasi चेक पोस्ट सिंग अदु थुगाइबगी खोंथांग अदु ngarang असम राइफल्स की ऑफिशियल सिंग अमदे उलखोलगी विलेज काउंसिल की मिहुत सिंगा लोइनाना सिक्योरिटी की मतंगदा खन्ना नैनबगी मिफम अमदा खुंजा सिंगना हाइरिबा मफम असे एंटी सोशल ओइबा मिय खरना लंबीदा लापा गाड़ी सिंगदगे आयन काइना सेल खोंबगे थबक चथाई हाइना फोंदोरखिबगा लोइनाना असम राइफल्स की तोंगान तोंगानबा यूनिट सिंगना मफम अदुदा जंगसिनदुना हाइरिबा चेक पोस्ट सिंग अदु थुगाइदुना मंगनखिबने हाइदे डिफेंस विंग की स्टेटमेंट अमना हाइ नेशनल हाईवे नंबर 102 इम्फाल मोरे लंबी की पलेलदगी हौदुना मोरेदगी अमदे मणिपुरगा ताइनरिबा म्यांमार बॉर्डर परिंगदा असम राइफल्स की तोंगान तोंगानबा यूनिट सिंगना लेफ्टना पेट्रोलिंग चतुना पामदबा थौदोक चथबा थिंगनबा अमदे इलीगल इमिग्रेंट सिंग थिंगनबा खोंथांग कया लौखटपा हौरे हाइदे कुकी अमदि जोमी अनिगी मरक्ता अकन मोंग खुद थोनख्रे हाइना सोशल मीडिया सिंग वीडियो थगनरख्रे नाकलमरोमदा म्यांमार बेस कुकी टेररिस्ट PDF ना अटैक चथबदा जुनता आर्मी मापन सिरे हाइरे ngase anganbada setkiba nuksitunu toksemgi wisdom english school gi building amang ata thokan kre haidi cancer laina gi vaccine phanglagani haidi nupi singda naba cancer laina gi vaccine ama tha manga taruk ki manung da phanglagani haina union minister Pratap Rao Yadavna phongdokhiba ka loinana sahi mapan dagi tara taruk phawbugi manung da leba nupi macha seng hida kap thokpa yaragani haina su phongdokre lebabu ponamita pawmi singa unabada health family welfare amasung ayush ki union minister of state Pratap Rao Yadavna hai vaccine अदुगी मतंगदा थिजिनबगी थबकसिंग लोइसिलक्तुना ट्रायल जथबा हौरे मिनिस्टर ना हाइ नुपिसिंगदा थेंगनबा मखलगी कैंसर लाइना सिंगी रिसर्च तौबगी थबक लोइसिलक्तुना ट्रायल जथबा हौरे वैक्सीन मखल असि था मंगा तरुकी मनुंगदा फंगलगनि अमदि सही मापनदगी तरा तरुक फावबगी मनुंगदा लेबा नुपी मचासिंग इनोकुलेशन तौबगी खुदोंग चाब लेरगनि पुथोकदौरिबा हिदाक सिंग असिना थिजिनगदबा कैंसर मखलगी मतंगदा हंगबदा ब्रेस्ट कैंसर
cervical cancer da sizinnagadabani haina minister na phongdokhi laiba asida cancer laina na sohanbagi chang yamna hengalakpagi matang da palladuna government na lokhatpa yaba thabak sing lokhalli haiba wafam mahana phongdokhi minister na hai laiba asida cancer laina na sohanbagi chang hengalakli amadi cancer laina thengnanaba central government na khongthang sing lokhalli hospital sing da sahi kontra gi mathakta laibi nupising cancer screening tawgani amadi laina asing anna khangdokpa ngamnaba day care center sing hangdokani cancer layengba sizinaba hidak sing dagi lawba custom duty government na lawdre haiba wafam su mahana thamki hauzik laidiba healthcare facility sing ayus facility onbagi matangda hangba wahang amagi paukhumda hospital sing da ayus department sing lai haina minister na phongdokhi laiba asida sigumba facility lesing taragani thoi changa lairi amadi engat hanaba honari haike irang phona lairabusu mitop changlakpati lepte haina phongdokhre hauzik paikhatpa yaba thabak sing amata paikhat haudrabani na tungda manipur asi tamna tamna mitop na khudum chansin khragani manipur da ILP gi dama akanba khongjang changsenbada mahiroi kaya amagi thawai ka thoktuna ILP sana hanki ILP card pairaga manipur da mitop changlakpadi covid phana laklabasu irang phana lairabasu leptre haina South East Asian Studies Manipur University gi head professor singlen maisnam na phongdokre wafam singarang Jawaharlal Nehru Dance Academy gi auditorium hall da pangthokiba Federal Students Organization Kangleipak Phesok ki ahumlak suba mapok kumon thorong gi athoiba mitunglen gi warol piduna mahakna makhata na hai card paide haraga mitop changsilakwa leptrapadi yelhomi singi maphamdi adumak mangkigani mitop na langoi chankigani masidagi ngakthokna bahona si matam haibasi yare makai ligna sizinaduna yelhomi kalhona ba kanba thabak paikhathausi natrabade manipur da yamna thuna yelhomi sing mutkigani haina su mahangna phongdokhe governor Ajoy Kumar Balana all secretary ta phamduna manipur gi royal thauda paiba hokre haukiba tha sigi tarage ayuk pung 13 dagi 12 suba manipur legislative assembly gi tare suba mifam pangthokpaga loinana chatliba anauba sahi asigisu ahanba mifam oibanina governor Ajoy Kumar Balana address tawgani haiduna thorang pumnamak loisilaba matung NBR na pham thadokadaba nomo watlingai thasigi mapalgi nungthilda resign tawkibadagi mahaki mahut sinnaba MLA kunthraga mapal leiriba BJP gi manungda yetna double singba ama khanba ngamdabadagi thasigi 13 dagi Manipur assembly bu suspended animation thamlaga president rule chana halakpadagi lokayana masigi mayokta leblakpaga loinana athuba matamda Manipur lenga nauhongna na lehangadabani haibagi demand tawduna wakat khongjang kaya changsilabasu Manipur da PR gi matam sangtharakpagi mami sengna ure constitution gi article 356 ki makhada Manipur da president role chalairakpaga loinana head of state oiriba governor na state asigi YL thauda puna mapang thokadabana Raj Bhavan da laibagi mahutta Imphal gi Babupara da laiba all secretary ta phamduna Manipur gi thabak paiba haukre mahak staff sing lainaba minister anigi ka loksinduna semjin sajanbaga loinana secretary advisor Kuldip Singh su mahakna nakna phamduna thabak tawba haukre hairi governor na secretary ta phamduna administration gi thabak chatharakpada deputy secretary amasung masigi mathakta laiba officer ani khakta natana office assistant steno amadi typist yauna staff tara hena piraknaba chief secretary da poktak pikre hairi maramasina governor masamangna all secretary ta mathau tai hariba officer sing amadi staff sing asiga loinana phaminaduna lenga ki thabak toram sing pangthoknabagi dama all secretary ta leiriba lenga ki minister sing oiramba TS Basanta Kumar amasung lepau haukepta JAD allot tawduna sizina halamba office ani yauna governor amasung mahaki staff sing sizina naba khopsinduna semjin sajenba haukre hari oiragliba phibamasi yenglaga Manipur da hojik salairiba president rule gi matamase matam kharaga sangtana chalaigadaba male hari mahairoi lising kunthra ga taret ka somna yangkhaini thoina sarugi aduna ICSLC exam ngasidagi haukre admit card phanghaudaba mahairoi singi watok lakadori board of secondary education Manipur bo semna loba chahi asigi high school leaving certificate examination punna mahairoi lising kunthra ga taret chumna yangkhaini thoina sarug yaduna asidagi haukre singi center homphugani to yauna center samaga yangkhai manga da examination asi pangthokli nupa mahairoi lising taraga nipan ga samri homphu amadi nupi mahairoi lising taranipan ga songa maudrani thoi punna mahairoi lising kunthra taret subna yangkhaini thoina exam asida thare examination asida relic camp ta leiba mahairoi songa kunthra nipa su sarug yari sathariba exam asida mahairoi singla kanglo chumna exam thanabagi damak nodal officer tarana saba inspection team amana koina satuna yengsin thibaga loinana center tarib school singi maikai dagi su akanba section thorang asi lokhatpagi mami taki nakala moram danga sidagi hawriba bosem loba ICSLC exam da school authority na thausabi da badagi matam chana form fill up to hodaba amade class 9 da mahairoi singi registration toram da bana maram oiraga Imphal East district Sawombung Sairem da laiba P Namjoklung high school gi mahairoi kunthraga mathoi gi admit card lakrabaga loinana
parikha thaba phanghaudabadagi mahairoi mama mapasing irang hauratuna school thingjinkhibagi wathok leiringai chairakta Lapupat Tera High School gi mahairoi marisu school authority na chap manaba thawong satharambadagi exam asida saruk yaba phangkhidre pawasina hai Lapupat Tera High School gi boarding da leiba mahairoi yauna ngasi class 10 gi parikha thagadaba mahairoi mari gi admit card lakhidabani hairi mahairoi singi mama mapasing na thijiluba matamda school gi authority na matam chana form fill up toramdabani haina khangba ngamkibani hairi Kuki nupising na security force sangdanaba athingba thamlambado yanaba porakpadagi handokhre Technopol District in New Saijang Village Mapada Kuki nupising na lambi thatuna Aulen Pai amasung Timino Kulda Security Force sing sangbada thingba thamlambado yanaba porakpadagi handokre Security Force na mori da leba integrated check post dagi Aulen Pai amasung Timino Village power patrolling satpa hokre ningsingba yabadi numit kharani gi mamangda Technopol District ki DC Krishna Kumar SP Rahul Gupta manga suba Assam Rifles ki CEO Rahul Jain yauna Kuki nupisinga mifam ama pangthoktuna yanaba porakpadagi security force sing sangbada athingba thamlamba do handokibane athingba handokiba duga iroinana ngasi ayu anganbada Technopol District ki SP Rahul Gupta gi miyeng makhada district asigi additional SP Riyazuddin alusingdunu patrolling satpa hokibane haujuk phawbagi oina mifam epun natraga khusukulai phagatbagi pawdi leitre aranba pambai sijinabada chenaba police personnel serak pigadabani haina desamna phongdokre aranba pambai sijinabada chenaba police personnel namadi mahaisang anigi punna mahiroi kunthraga manga exam thaba phangan khidabada chenaba singmatik saba cherak pigadabani haina desam gi secretary general nongthombam thoithoibana phongdokre ngasi kwakithel da leba desam gi office ta pangthokba pawgi mifam amada wafam asi phongdokladuna makhata na hai lamdam asida afaba mahai masing tambagi kanglon ama lehanabagi sangsilliba khongjang gi marung channa ngasidagi bosem na lawduna pangthokpa class 10 exam gi exam center ama oiriba usiwa high school da duty tawriba Manipur police ki personnel Prem Kumar Huidrom Komla Khong kauba mioi amana center asigi manakta leba boarding amadagi mioi amana tholaglaga Prem Kumar da piramba matung hairiba police personnel asina mahairoi singda pisinna bo honaringai cherakta mahairoi lup asigi thaumi singna thengnakhibane asigumba exam da aranba pambai sijinabada exam center da duty tawriba police personnel phawbana yauksilakwa haibase khwaidagi laibak thibane asigumba thawong asina pangthokleba exam ase kaya yamna kanglon sumna pangthokpa ngamgadawri haibase achoba wahang ama oire maram asina aranba pambai sijinabagi thabakta senariba person asigi mathakta bosem amade home gi maikaidagi matik saba cherak pigadabani haina su phongdoragle Mamang sahida thokiba isauna sokhalaba state singi ahenba central assistance ki senpam kai tharakpada Manipur gi yauraktre mamang sahida thokiba ising isaw amadi cyclone sokhalaba state singi ahenba central assistance ki lupa crore lising amaga saunga yangkhai mari dasmik mogdra mapan gi senpam kai tharakpada Manipur gi yauraktre haidi iramasigi matangda agency dagi phangba paw mana hai National Disaster Response Fund NDRF ki makada kai tharakiba ahenba central assistance ki senpam adu Union Home Minister Amit Shah na chairman oiba high level committee amana ayaba pikibane senfam sing asi mamang sahidai sing jaw amadi cyclone maram oiraga ama ata thohan khraba state manga da pikadabane nakal amarom da mamang sahida thengkhang kyarakta sauna ising isaw mayong narakiba Manipur gi oinadi handaki ahenba central assistance ki kaitharakiba senfam asida yaurakhidre mamang sahida state asida su thengkhang kyarakta ising isaw mayong naki paduna maram oiraga lamdam asigi miyam isaw gi asaw saitheng mayong naduna awaba mayong nakibane adumopu ising isaw amadi cyclone gi saitheng phanglaba state taramari gi central share oina state disaster response fund amasung NDRF tagi ahanbagi oina mamang sahi gi October amanda Ministry of Home Affairs na lupa crore lising mga sanipan yangkhaini pandasmik hopfugi senpham kai thaba laikre maduda Manipur gi share oina lupa crore yangkhai gi senpham phangke matung tabada sulpa crore sama yangkhai gi senpham Manipur gi oina phanggadaba lai haide panba yabade handak nauna central assistance ki senpham pibada yaurakiba Andhra Pradesh, Nagaland, Telangana amadi Tripura state ase mamang sahi gi October amada Ministry of Home Affairs na lupa crore lising mga sanipan yangkhaini pandasmik hopfugi senpham kai thakiba aduda su yaukibani